ꯉꯁꯤꯗꯤ ꯀꯅꯥꯗꯥ ꯀꯥꯡꯕꯨꯁꯤꯡꯒꯤꯅꯦ ꯂꯛꯁꯃꯤ ꯄꯨꯖꯥ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯒꯤ ꯊꯝꯕꯥꯜ ꯌꯣꯟꯕ ꯂꯥꯛꯏꯁꯦ ꯌꯦꯡꯉꯣ ꯊꯝꯕꯥꯜ ꯀꯌꯥꯝ ꯌꯥꯝ ꯌꯣꯟꯕ ꯉꯥꯛꯇꯅꯦ ꯁꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯃꯣꯏꯅ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯅ ꯉꯁꯤꯗꯤ ꯐꯖꯅ ꯖꯦꯛꯑꯦꯕꯀꯣ ꯃꯥꯏ ꯃꯥꯏꯒꯤ ꯒꯦꯠ ꯈꯨꯗꯤꯡꯒꯤ ꯖꯦꯛꯏꯅꯦꯕ ꯁꯤꯁꯨ ꯖꯦꯛꯑꯦ ꯌꯥꯝ ꯁꯣꯟꯗꯁꯨ ꯄꯨꯝꯅꯃꯛ ꯖꯦꯛꯏꯁꯦ ꯎꯔꯕꯀꯣ ꯉꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗꯤ ꯁ꯭ꯀꯨꯜ ꯂꯩꯇꯕꯅꯤꯅ ꯁꯥꯟꯅꯔꯤ ꯌꯦꯡꯁꯣꯟꯗ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣꯝ ꯎꯍꯩ ꯄꯥꯝꯕꯤ ꯑꯃꯅꯦꯕꯀꯣ ꯁꯤꯁꯦ ꯖꯨꯁꯀ ꯌꯥꯝ ꯊꯛꯅꯩꯅꯦ ꯁꯤꯁꯦ ꯑꯗꯨꯃ ꯍꯦꯛꯈ꯭ꯔꯦ ꯉꯔꯥꯡꯗꯤ ꯐꯖꯅ ꯇꯧꯅ Good morning, ma'am. ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯛꯁꯃꯤ ꯄꯨꯖꯥꯅꯦ ꯍꯥꯏꯅ ꯄꯣꯡ ꯈꯨꯗꯤꯡꯒꯤꯅꯤ ꯃꯣꯏꯅꯅꯦ ꯉꯁꯤꯁꯦ ꯂꯥꯏ ꯈꯨꯔꯝꯃꯤꯁꯦ ꯑꯩꯁꯨ ꯄꯤꯛꯇꯛꯅ ꯑꯃꯒꯗꯤ ꯈꯨꯔꯝꯃꯦ ꯑꯩꯁꯨ ꯃꯌꯥꯝꯁꯦ ꯈꯟꯖꯔꯛꯀꯦ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯄꯤꯛꯇꯛꯅ ꯈꯨꯔꯝꯃꯦ ꯕꯤꯕꯤꯌꯥ ꯍꯣꯏꯁꯨ ꯈꯨꯔꯝꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯄꯤꯛꯇꯛꯅ ꯁꯤꯒ ꯈꯨꯔꯝꯃꯦꯕꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯝꯅꯔꯕꯅꯤꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯈꯨꯔꯝꯃꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯦꯡꯛ ꯌꯨ ꯈꯝꯕ ꯆꯤꯆꯦꯗ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯏꯆꯦ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯪꯉꯤ ꯆꯥꯒ ꯊꯛꯅꯔꯕꯣ ꯉꯁꯤꯗꯤ ꯃꯣꯏꯒꯤ ꯀꯅꯥꯗꯥ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯣꯏ ꯂꯛꯁꯃꯤ ꯄꯨꯖꯥꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯁꯤꯗ ꯈꯨꯔꯝꯃꯤꯕ ꯉꯁꯤꯁꯦ ꯏꯆꯦ ꯆꯦꯡꯕꯤꯌꯨꯒꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯥꯅꯤꯅꯦ ꯑꯩ ꯆꯦꯡꯕꯤꯌꯨꯒꯤꯅꯤ ꯅꯪꯗꯤ ꯀꯥꯏꯒꯤꯅꯣ ꯅꯪꯗꯤ ꯀꯥꯏꯒꯤ ꯗꯥ ꯁꯨꯟꯖꯣꯏ ꯆꯦ ꯃꯩꯇꯩ ꯑꯦꯟꯖꯦꯜ ꯃꯣꯝ ꯅꯪ ꯗꯥ ꯁꯨꯟꯖꯣꯏ ꯆꯦ ꯃꯩꯇꯩ ꯑꯦꯟꯖꯦꯜ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤꯅꯦ ꯏꯄꯥꯝ ꯃꯅꯥꯛꯀꯤꯅꯤ ꯄꯨꯝꯅꯃꯛ ꯁꯣꯟꯖꯣꯏ ꯍꯥꯏꯁꯦ ꯑꯩꯒꯤ ꯏꯎꯄꯥꯗꯣ ꯑꯗꯨꯏ ꯃꯃꯤꯡꯁꯨ ꯁꯣꯟꯖꯣꯏ ꯀꯧꯏ ꯑꯗꯨꯒ ꯑꯃꯈꯛꯅ ꯁꯣꯟꯖꯣꯏ ꯑꯃꯈꯛꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯂꯩꯌꯦꯕꯀꯣ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯗꯣ ꯃꯗꯨꯅ ꯑꯩꯈꯣꯏ ꯃꯅꯥꯛꯀꯤꯅꯦꯕ गुरदीप से भाई लाइक देन शेयर थैंक यू गुरदीप चिंता से मया चौ जामनमा मया चौधरी जामना माले आइबो ओइ मा मया चौधरी हाइदो क्रमनो आइसु खंद्रेने मालिरा मानदो अमता येंग तारे होरेन
ꯃꯤꯇꯩꯔꯣꯟꯒꯤ ꯁꯤꯅꯦꯃꯥꯗ ꯀꯅꯥ ꯃꯌꯥ ꯆꯧꯙꯨꯔꯤ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯥꯜꯂꯒꯗꯤ ꯅꯣꯏ ꯆꯥ ꯊꯛꯅꯔꯕꯣ ꯒꯨꯔꯗꯤꯞ ꯑꯗꯒꯤ ꯈꯝꯕ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯣ ꯏꯃꯥ ꯊꯦꯡꯛ ꯌꯨ ꯑꯗꯨ ꯃꯅꯤꯄꯨꯔꯤ ꯑꯦꯛꯇ꯭ꯔꯦꯁꯅꯦ ꯍꯥꯏꯔꯣ ꯑꯩꯁꯦ ꯑꯝꯇꯪ ꯑꯩ ꯃꯌꯥ ꯆꯧꯙꯨꯔꯤꯒꯤ ꯃꯃꯤꯡꯁꯦ ꯃꯌꯥꯝ ꯇꯥꯔꯦ ꯑꯗꯨꯒ ꯃꯁꯛꯀ ꯀꯣꯟꯅꯅ ꯈꯪꯗ꯭ꯔꯤꯕꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯑꯣꯏꯗꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩ ꯃꯄꯥꯟꯒꯤ ꯚ꯭ꯌꯨ ꯉꯥꯏꯍꯥꯛ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯏꯆꯦ ꯑꯩꯅꯗꯤ ꯏꯆꯦꯕꯨ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯅꯤ ꯏꯆꯦꯅꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯎꯗꯦ ꯍꯥꯏꯕ ꯑꯣ ꯈꯝꯕ ꯆꯤꯆꯦꯅꯅꯦ ꯅꯪꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯋꯤ ꯌꯦꯡꯁꯨ ꯌꯦꯡꯕꯅꯦꯕ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯆꯤꯆꯦꯅ ꯀꯣꯃꯦꯟ ꯊꯝꯃꯝꯗꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯝꯗꯕ ꯌꯥꯏꯑꯕꯀꯣ ꯏꯃꯥ ꯔꯣꯍꯤꯠꯅ ꯀꯩꯅꯣ ꯇꯧ ꯑꯣꯏꯔꯝꯃꯤꯅꯦ ꯄꯨꯖꯥꯒ ꯇꯧ ꯑꯣꯏꯔꯝꯃꯤꯅꯦ ꯔꯣꯍꯤꯠ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯛꯀꯅꯤ ꯆꯤꯆꯦꯅꯦ ꯊꯕꯛ ꯈꯛꯇꯪ ꯀꯟꯕꯗꯨꯒ ꯇꯧꯔꯤꯃꯦꯕ ꯑꯌꯨꯛꯇꯒꯤ ꯗ꯭ꯌꯨꯇꯤ ꯑꯣꯏꯕ ꯑꯗꯨꯗꯒꯤ ꯑꯃ ꯑꯃ ꯀꯩꯀꯩ ꯊꯕꯛꯁꯦ ꯌꯥꯝꯃꯟꯒꯤꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯀꯩꯅꯣ ꯌꯨꯇꯨꯞꯁꯦ ꯐꯖꯅꯁꯨ ꯑꯩꯅ ꯆꯠꯍꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤꯁꯨ ꯑꯩꯅ ꯐꯖꯅꯅꯦ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯋꯥꯁ ꯇꯧꯕꯁꯨ ꯐꯖꯅ ꯉꯝꯗꯕꯀꯣ ꯑꯗꯨꯅ ꯇꯧꯔꯤꯃꯦ ꯍꯧꯖꯤꯛ ꯇꯧꯔꯛꯀꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯈꯛꯇꯪ ꯁꯪꯉꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯔꯦ ꯇꯞ ꯇꯞꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯀꯣ ꯃꯣꯅꯤꯇꯥꯏꯁ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯆꯦ ꯍꯥꯏꯌꯣ ꯑꯣ ꯈꯝꯕ ꯆꯤꯆꯦꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯁꯦ ꯀꯨꯏꯔꯦ ꯑꯩꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯛꯄꯁꯦ ꯊꯥ ꯆꯍꯤꯃꯨꯛꯄꯨ ꯐꯥꯔꯝꯃꯅꯦꯕꯀꯣ ꯕꯤꯖꯌꯥ ꯒꯨꯗ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯕ꯭ꯔꯤꯋꯥꯟ ꯕꯤꯖꯌꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯉꯥꯡꯉꯩ ꯄꯩꯔꯦ ꯉꯁꯤꯁꯦ ꯄꯨꯖꯥ ꯅꯨꯃꯤꯠ ꯍꯥꯏꯅ ꯉꯁꯤ ꯁ꯭ꯀꯨꯜ ꯂꯩꯇꯦꯕꯀꯣ ꯑꯗꯨꯒꯤ ꯑꯉꯥꯡꯉꯩꯁꯤꯒ ꯁꯥꯟꯅꯅ ꯂꯩꯔꯦ ꯑꯥꯔꯟ ꯑꯣꯏꯕ꯭ꯔꯣ ꯍꯥꯏ ꯑꯣꯏꯕꯨꯗꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯒ ꯄꯦꯃꯦꯟ ꯑꯣꯏꯅ ꯂꯧꯊꯣꯛꯇ꯭ꯔꯤꯑꯕꯀꯣ ꯄꯦꯃꯦꯟ ꯑꯣꯏꯅ ꯂꯧꯊꯣꯛꯄꯒꯤ ꯃꯇꯝꯗꯣ ꯌꯧꯗ꯭ꯔꯤ ꯑꯗꯣ ꯍꯟꯗꯛꯁꯦ ꯚ꯭ꯌꯨꯁꯦ ꯊꯤꯅ ꯋꯥꯠꯂꯦꯗꯅ ꯑꯩꯒꯤꯗꯤꯀꯣ ꯑꯁꯤꯁꯦ ꯖꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯀꯥꯔꯝꯃꯦꯕꯀꯣ ꯑꯗꯣ ꯖꯨꯝꯗ ꯑꯩꯈꯣꯏ ꯕꯦꯡꯒꯂꯣꯔꯗ ꯂꯥꯛꯄꯗꯒꯤ ꯚ꯭ꯌꯨꯁꯦ ꯑꯃꯐꯥꯎ ꯀꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯄꯦꯃꯦꯟꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯤꯛꯅ ꯂꯩꯔꯦꯕ ꯀꯥꯎꯕ ꯌꯥꯗꯅ ꯗꯣꯂꯔ ꯀꯌꯥꯝ ꯑꯣꯏꯔꯒꯦ ꯍꯣꯏ ꯗꯣꯂꯔꯁꯦ ꯀꯌꯥꯃꯨꯛꯀ ꯑꯣꯏꯔꯝꯃꯅꯤ 30 कुंथ्रामुक अꯣꯏꯔꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯦꯕ ꯑꯗꯨꯅꯅꯤ ꯑꯗꯨꯅ ꯅꯍꯥꯟꯅ ꯃꯤ ꯑꯩꯒꯤ ꯃꯈꯥꯗ ꯁꯨꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯂꯣꯏ ꯂꯧꯊꯣꯛꯅ ꯂꯣꯏꯅꯔꯦꯕ ꯆꯤꯆꯦꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯗꯤꯅꯦ ꯑꯩꯅ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯚꯁꯨ ꯊꯥꯈꯤꯗꯦ ꯀꯩꯁꯨꯝ ꯇꯧꯈꯤꯗꯦꯕꯀꯣ ꯑꯣꯇꯣꯃꯦꯇꯤꯛ 4,000 ꯋꯥꯆ ꯑꯋꯥꯔ ꯑꯗꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦꯕ ꯃꯣꯅꯤꯇꯥꯏꯁꯁꯨ 1,000ꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯕ ꯅꯤꯌꯣꯝꯗꯣ ꯄꯨꯝꯅꯃꯛ ꯁꯨꯅꯅꯦ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯍꯥꯏꯅꯅꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯇꯧꯕ ꯂꯥꯛꯑꯦꯕ ꯑꯩ ꯑꯍꯥꯟꯕ ꯏꯈꯪ ꯈꯪꯗꯅ ꯄꯨꯝꯅꯃꯛ ꯇꯧꯕꯗꯣ ꯄꯨꯝꯅꯃꯛ ꯑꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯀꯥꯔꯝꯗꯥꯏ ꯃꯇꯥꯡꯁꯦ ꯑꯁꯤꯒꯅꯦ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯚ꯭ꯌꯨ ꯀꯥꯗꯅ ꯄꯩꯁꯥ ꯂꯥꯛꯇ꯭ꯔꯤꯁꯦ ꯆꯦ ꯈꯪꯗꯕ ꯑꯩꯉꯣꯟꯗ ꯍꯪꯂꯣ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯈꯝꯕ ꯆꯦꯆꯦ ꯍꯪꯒꯦ ꯑꯗꯣ ꯆꯦꯆꯦꯒꯤ ꯃꯦꯟ ꯍꯥꯏꯕꯨꯅꯦ ꯈꯪꯕ꯭ꯔꯥ ꯆꯦꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯀꯔꯝꯕ ꯊꯥꯡꯒꯠꯇꯣꯏꯅꯣ ꯀꯟꯇꯦꯟ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯅꯦ ꯀꯔꯤ ꯊꯥꯡꯒꯠꯇꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯁꯟꯃꯤꯕꯥꯅ ꯍꯥꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯟꯃꯤꯕꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯆꯥꯒ ꯊꯛꯂꯕꯣ ꯑꯣ ꯅꯪꯒꯤ $90 ꯌꯧꯔꯦ ꯍꯥꯏꯕ ꯑꯣ ꯑꯗꯨꯑꯣꯏꯗꯤ ꯂꯧꯊꯣꯛꯄ ꯃꯇꯝ ꯌꯧꯔꯛꯇꯣꯔꯦ ꯑꯩ ꯅꯨꯡꯉꯥꯏꯔꯤꯅꯦ ꯁꯔꯃꯤꯕꯥ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯍꯟꯗꯛꯁꯦ ꯁꯟꯃꯤꯕꯥ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯍꯟꯗꯛꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯔꯨꯔꯦꯕꯀꯣ ꯑꯗꯒꯤ ꯗ꯭ꯌꯨꯇꯤ ꯑꯃ ꯑꯣꯏꯔꯦ ꯑꯌꯨꯛꯇ ꯑꯗꯩ ꯑꯉꯥꯡꯁꯤꯡꯒꯤ ꯑꯦꯛꯖꯥꯝꯒ ꯀꯔꯤꯒꯅꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯈꯔ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯔꯛꯑꯅꯤ ꯆꯦ ꯑꯩꯒꯤ ꯋꯤꯗ꯭ꯔꯣ ꯇꯧꯕ ꯌꯥꯔꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯩꯅꯣ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯀꯩꯅꯣ ꯈꯝꯕ ꯌꯥꯝ ꯁꯥꯊꯤꯅ ꯍꯔꯥꯎꯏꯕꯣ ꯅꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯑꯩꯈꯣꯏꯅ ꯁꯨꯗꯕ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯅꯣꯏꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯅꯣꯏꯅ ꯇꯧꯔꯒꯅꯦ ꯁꯨꯃꯥꯏꯅ ꯄꯩꯁꯥꯒ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯅ ꯐꯪꯉꯤꯒ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕꯀꯣ ꯑꯣ ꯕꯦꯛ ꯀꯦꯃꯦꯔꯥ ꯍꯥꯏꯕ ꯑꯩꯒꯤ ꯁꯛꯁꯦ ꯎꯍꯟꯅꯤꯡꯗ꯭ꯔꯕꯗꯨꯅꯅꯦ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯣ ꯍꯥꯏꯕ ꯑꯣ ꯀꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯄꯥꯔꯁꯣꯅꯦꯜꯅꯦꯕ ꯑꯉꯥꯡꯁꯤꯡꯒꯤ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯖꯨꯝꯒꯤ ꯀꯔꯤ ꯀꯔꯤꯒꯤꯅꯤꯅ ꯑꯇꯝꯅꯅ ꯑꯇꯣꯞꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯆꯥꯎꯕꯗꯤ ꯅꯠꯇꯦꯕꯀꯣ
ꯑꯗꯣ ꯄꯩꯁꯥ ꯈꯛꯇꯪ ꯐꯪꯅꯕ ꯍꯥꯏꯅ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯊꯕꯛ ꯁꯨꯏꯗꯅꯀꯣ ꯑꯗꯨꯒꯤꯁꯨ ꯑꯌꯨꯛꯇꯒꯤ ꯍꯧꯕ ꯀꯧꯕꯅꯤꯅꯅꯦ ꯑꯗꯣ ꯊꯕꯛꯁꯦ ꯃꯇꯝꯁꯦ ꯚꯤꯗꯤꯑꯣꯗ ꯊꯥꯗꯕ ꯉꯝꯗ꯭ꯔꯤꯕꯅꯦ ꯑꯩꯅ ꯑꯗꯨꯒꯤꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯚꯤꯗꯤꯑꯣ ꯈꯔ ꯌꯦꯡꯕꯤꯔꯛꯑꯣ ꯍꯥꯏꯕ ꯑꯣꯀꯦ ꯁꯟꯃꯤꯕ ꯑꯩ ꯁꯣꯏꯗꯅ ꯌꯦꯡꯉꯛꯀꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯑꯩ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯌꯦꯡꯉꯛꯀꯅꯤ ꯁꯟꯃꯤꯕꯥꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯈꯝꯕ ꯍꯥꯏꯔꯦ ꯆꯦꯅꯤꯇꯥꯁꯦ ꯃꯌꯥ ꯆꯧꯗꯨꯔꯤ ꯃꯥꯟꯕꯅꯤ ꯃꯁꯤ ꯌꯥꯝꯅ ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯕꯅꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯑꯩ ꯍꯣꯔꯦꯟ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯃꯌꯥ ꯆꯧꯗꯨꯔꯤ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯒꯤ ꯃꯁꯛꯀ ꯃꯥꯟꯅꯩ ꯑꯩꯁꯦ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯁꯔꯃꯤꯕꯥꯅ ꯈꯝꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯅ ꯍꯪꯉꯦ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤꯅꯤ ꯑꯗꯣ ꯇꯦꯟꯁꯟ ꯂꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯀꯦ ꯁꯟꯕꯤꯕ ꯊꯦꯡꯀ꯭ꯌꯨ ꯇꯦꯟꯁꯟꯕꯨꯗꯤ ꯂꯧꯗꯦꯕꯀꯣ ꯂꯧꯗ꯭ꯔꯒꯁꯨꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯊꯕꯛ ꯑꯃꯈꯛ ꯆꯤꯟꯕ ꯈꯪꯗꯦꯅꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯁꯦ ꯈꯛꯇꯪ ꯇꯦꯟꯁꯟ ꯃꯊꯧ ꯇꯥꯗꯕ ꯇꯦꯟꯁꯟꯁꯨ ꯂꯧꯁꯟꯕ ꯍꯥꯏꯗꯣ ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯗꯨꯅꯦꯕꯀꯣ ꯆꯦ ꯁꯟꯃꯤꯕ ꯑꯩꯉꯣꯟꯗ ꯁꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯩ ꯔꯤꯇꯔꯟ ꯇꯧꯔꯛꯀꯦ ꯍꯥꯏꯕ ꯁꯟꯃꯤꯕ ꯑꯩ ꯀꯩꯅꯣꯒ ꯈꯝꯕꯒ ꯀꯥꯟꯅꯦꯛ ꯑꯣꯏꯅꯗ꯭ꯔꯗꯤ ꯕꯃꯤꯟꯅ ꯈꯝꯕꯒꯤꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯑꯣꯏꯔꯕꯅꯦꯕꯀꯣ ꯆꯦꯟꯇ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯤꯟ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯀꯦ ꯄꯤꯟ ꯇꯧꯒꯦ ꯄꯤꯟ ꯃꯦꯁꯦꯖ ꯐꯣꯔ ꯒꯥꯏꯗꯟ ꯅꯨꯡꯁꯤꯕꯅ ꯄꯤꯕꯅꯤ ꯊꯦꯡꯀ꯭ꯌꯨ ꯁꯔꯃꯤꯕꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯇꯅꯨ ꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯅꯨ ꯆꯦꯆꯦ ꯉꯁꯤꯁꯦ ꯃꯣꯏ ꯀꯅꯥꯗꯥ ꯀꯥꯡꯕꯨꯁꯤꯡꯒꯤ ꯉꯁꯤ ꯂꯛꯁꯃꯤ ꯄꯨꯖꯥꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯖꯥ ꯈꯣꯏꯔꯝꯕꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯉꯥꯏꯍꯥꯛꯅꯦ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯉꯤꯕꯅꯦ ꯁꯥꯔꯗꯥ ꯆꯅꯨ ꯁꯥꯔꯗꯥ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯅ ꯉꯥꯏꯍꯥꯛ ꯊꯥꯕꯁꯦ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯇꯅꯨ ꯑꯣ ꯍꯥꯏꯅ ꯍꯥꯏꯕ ꯃꯣꯏ ꯉꯁꯤꯁꯦ ꯄꯨꯖꯥ ꯌꯥꯝ ꯆꯥꯎ ꯇꯧꯅꯔꯤꯑꯕꯀꯣ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯃꯣꯏꯅ ꯁꯤꯠ ꯆꯦꯡꯅꯅꯦ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣꯒ ꯁꯨꯃꯥꯏꯅ ꯌꯦꯛꯅ ꯈꯣꯡꯅ ꯇꯧꯔꯤꯁꯤ ꯃꯌꯥꯝꯁꯤ ꯎꯔꯕꯀꯣ ꯇꯅꯨꯅ ꯁꯔꯗ ꯅꯨꯡꯁꯤꯕꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔꯗ ꯇꯅꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯈ꯭ꯔꯦ ꯃꯣꯗꯦꯇꯔ ꯒꯤꯞ ꯃꯤ ꯄ꯭ꯂꯤꯁ ꯁꯤꯁꯇꯔ ꯍꯣꯁ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯝꯇ ꯑꯦꯝꯗ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ ꯍꯧꯖꯤꯛꯄꯨ ꯁꯤꯁꯤꯁꯨ ꯍꯩꯕ ꯅꯠꯇꯦꯕ ꯑꯦꯗ꯭ꯔꯦꯁ ꯃꯣꯗꯦꯇꯔ ꯏꯁꯇꯦꯟꯗꯔ ꯃꯣꯅꯤꯇꯔ ꯊꯝꯗꯣꯏ ꯀꯩꯗ ꯊꯝꯗꯣꯏꯅꯣ ꯁꯔꯗ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣꯕꯣ ꯆꯦ ꯑꯩ ꯐꯤ ꯑꯣꯏꯁꯕꯤꯀꯣ ꯍꯥꯏꯅ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦ ꯐꯤ ꯑꯣꯏꯁꯕꯤꯗꯣ ꯁꯥꯔꯗꯥꯅ ꯆꯦ ꯇꯅꯨꯕꯤ ꯀꯧꯈ꯭ꯔꯦ ꯈꯝꯕꯅ ꯆꯦꯅꯤꯇꯥ ꯐꯨꯜ ꯁꯞꯄꯣꯔꯠ ꯄꯤꯟ ꯍꯥꯏꯅ ꯍꯥꯏꯕ ꯀꯩꯅꯣ ꯈꯝꯕ ꯅꯪꯅ ꯄꯤꯟ ꯍꯥꯏꯅ ꯍꯥꯏꯁꯤ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯁꯨ ꯈꯪꯗꯦ ꯁꯤꯁꯤꯗꯤ ꯑꯃꯐꯥꯎ ꯊꯥꯁꯨ ꯊꯥꯗꯕꯅꯤꯅ ꯄꯤꯟ ꯍꯥꯏꯔꯒ ꯑꯟꯄꯤꯟꯗ ꯂꯩꯔꯤꯅꯦ ꯏꯃꯥ ꯁꯤ ꯇꯥꯔꯦ ꯈꯝꯕ ꯆꯤꯆꯦ ꯑꯃꯝꯇ ꯌꯦꯡꯒꯦ ꯄꯤꯟ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯄꯤꯟ ꯍꯥꯏꯁꯤꯒ ꯅꯝꯗꯣꯏꯔꯣ ꯀꯩꯅꯣ ꯆꯤꯆꯦ ꯑꯃꯐꯥꯎ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯎꯜꯇꯥ ꯄꯤꯟ ꯇꯧꯈ꯭ꯔꯦ ꯁꯤ ꯇꯥꯔꯦ ꯅꯈꯣ ꯑꯝꯇ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯝꯕ ꯄꯤꯟ ꯍꯥꯏꯁꯤꯕꯣ ꯆꯦ ꯃꯌꯥ ꯄꯤꯟ ꯎꯜꯇꯥ ꯇꯧꯋꯦ ꯁꯤꯗ ꯆꯤꯆꯦ ꯑꯃꯨꯛ ꯍꯩꯇ꯭ꯔꯤ ꯁꯤꯒꯤ ꯅꯤꯌꯣꯝꯁꯦ ꯇꯅꯨꯅ ꯒꯨꯗ ꯃꯣꯔꯅꯤꯡ ꯇꯅꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯈꯝꯕꯅ ꯆꯦ ꯁꯔꯗꯥ ꯆꯦ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯍꯥꯏ ꯑꯣꯀꯦ ꯁꯔꯗꯥꯅ ꯍꯥ ꯈꯝꯕ ꯄꯤꯟ ꯍꯣꯅꯣ ꯑꯣ ꯃꯥꯏ ꯒꯣꯗ ꯍꯥꯏꯅ ꯍꯥꯏ ꯍꯣꯏ ꯑꯩ ꯆꯤꯆꯦꯅꯦ ꯆꯤꯆꯦ ꯑꯃꯐꯥꯎ ꯈꯪꯗꯦ ꯆꯤꯆꯦ ꯂꯥꯏꯛ ꯇꯧꯕ ꯑꯗꯩ ꯀꯩꯀꯩ ꯇꯧꯕ ꯑꯁꯤꯒꯤ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦꯕ ꯑꯩꯒꯤ ꯅꯣꯂꯦꯖ ꯂꯩꯇꯦ ꯑꯃꯐꯥꯎ ꯇꯧꯗꯕꯅꯤꯅꯅꯦ ꯑꯩꯗ ꯕ꯭ꯂꯨ ꯄꯤꯌꯨꯕ ꯍꯥꯏꯕ ꯑꯝꯇ ꯌꯦꯡꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯒꯦꯕ ꯅꯣꯏ ꯑꯝꯇꯪ ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯦꯗ꯭ꯔꯦꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ
ꯌꯥꯕ꯭ꯔꯥ? ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯖꯔꯤꯕꯣꯅ ꯑꯩꯈꯣꯏꯔꯣꯝꯅꯤ ꯅꯤꯇꯥ ꯄ꯭ꯔꯣꯗꯛꯁꯟ ꯖꯤꯟꯗꯥꯕꯥꯗ ꯍꯥꯏꯕ ꯎꯜꯇꯥ ꯄꯤꯟ ꯇꯧꯈ꯭ꯔꯦ ꯆꯦ ꯃꯤꯉꯣꯟꯗ ꯍꯥꯏꯕ ꯆꯤꯆꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯟꯄꯤꯟ ꯃꯦꯁꯦꯖ ꯍꯥꯏ ꯀꯃꯣ ꯆꯤꯆꯦꯅ ꯑꯃꯇ ꯇꯥꯛꯂꯛꯑꯣꯕ ꯄ꯭ꯂꯤꯁ ꯑꯝꯇꯪ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ ꯑꯁꯤꯗ ꯄꯤꯟ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯦ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯔꯤꯃꯨꯚ ꯂꯩꯔꯦ ꯁꯤꯗ ꯆꯦꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯂꯩꯔꯦ పట్టాసి తడేం నేను కాఫీ కొడతాను ꯍꯜꯂꯣ ꯆꯦꯅꯤꯇꯥ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯄꯤꯟ ꯍꯥꯏ ꯈꯃ ꯆꯤꯆꯦꯗ ꯄꯤꯟ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯄꯤꯟ ꯍꯥꯏꯗ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯁꯔꯗꯥꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯔꯗꯥ ꯀꯅꯥꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯔꯕꯅꯤꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯁꯇꯔ ꯍꯣꯁ ꯂꯚ ꯌꯨ ꯍꯥꯏꯅ ꯑꯣꯀꯦ ꯂꯚ ꯌꯨ ꯇꯨ ꯆꯦ ꯁꯔꯗꯥꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯗꯤ ꯏꯆꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯀꯨꯏꯔꯦ ꯇꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯀꯩꯅꯣꯗ ꯁꯔꯗꯥꯗ ꯁꯞꯄꯣꯔꯠ ꯇꯧꯗꯕ ꯌꯥꯎꯔꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯕꯀꯣ ꯑꯁꯤꯅ ꯀꯅꯥꯅꯣ ꯅꯥꯁꯤꯒ ꯆꯤꯟꯕꯤꯁꯦ ꯍꯥꯏꯕ ꯑꯣ ꯑꯁꯤꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯚꯔꯥ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯅꯤꯗ ꯚꯔꯥ ꯂꯩꯕ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯀꯣꯛꯁꯦ ꯈꯔ ꯕꯦꯔꯥ ꯂꯩꯌꯦꯕ ꯈꯪꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯃꯀꯣꯛꯁꯦ ꯈꯔ ꯕꯦꯔꯥ ꯂꯩꯌꯦꯕ ꯑꯗꯨꯅ ꯃꯥ ꯍꯪꯒꯠ ꯍꯟꯗ ꯑꯗꯨꯝ ꯆꯠꯅ ꯂꯩꯔꯦꯕ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯍꯥꯏꯕ ꯁꯟꯃꯤꯕꯥꯅ ꯀꯔꯤꯒꯤ ꯀꯣꯛ ꯉꯥꯎꯔꯤꯅꯣ ꯁꯔꯗꯥꯅ ꯐꯨꯜ ꯁꯄꯣꯔꯠ ꯂꯚ ꯌꯨ ꯁꯤꯁꯇꯔ ꯍꯣꯁ ꯍꯥꯏ ꯁꯔꯗꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯚ ꯌꯨ ꯇꯨ ꯁꯔꯃꯤꯕꯥꯅ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯉꯥꯎꯒꯅꯨꯗ ꯁꯔꯃꯤꯕꯥ ꯈꯪꯗꯕꯅ ꯇꯧꯕꯗ ꯀꯩꯁꯨꯝ ꯉꯥꯎꯒꯅꯨ ꯍꯥꯏꯕ ꯈꯪꯗꯕ ꯃꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯌꯣꯕꯀꯣ ꯆꯦꯅꯤꯇꯥ ꯑꯩꯒꯤ ꯃꯤꯡꯗꯨꯗ ꯅꯝꯃꯨ ꯄꯤꯟ ꯃꯦꯁꯦꯖ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯇꯤꯛ ꯇꯧ ꯍꯥꯏꯕ ꯅꯝꯃꯒ ꯁꯤꯒ ꯂꯥꯛꯑꯦꯅ ꯄꯤꯟ ꯃꯦꯁꯦꯖ ꯔꯤꯄꯣꯔꯠ ꯔꯤꯃꯨꯚ ꯍꯥꯏꯅ ꯂꯥꯛꯑꯦꯕꯀꯣ ꯑꯁꯤꯒ ꯀꯔꯤꯗꯅꯣ ꯅꯝꯗꯣꯏꯁꯦ ꯑꯩꯅ ꯄꯤꯟ ꯃꯦꯁꯦꯖꯁꯤꯒ ꯅꯝꯃꯨꯔꯣ ꯄꯤꯟ ꯃꯦꯁꯦꯖ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯅꯝꯃꯦꯅꯦ ꯑꯩꯅ ꯌꯦꯡꯉꯨ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯒ ꯇꯤꯛ ꯇꯧ ꯍꯥꯏꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯁꯔꯗꯅ ꯊꯦꯡꯛ ꯌꯨ ꯈꯨꯝꯕ ꯍꯥꯏꯔꯦ ꯇꯥꯅꯨꯅ ꯑꯣꯟ ꯍꯥꯏꯕ ꯖꯦꯅꯤꯇꯥ ꯑꯩꯒꯤ ꯃꯤꯡꯗꯨꯒ ꯌꯥꯔꯕꯣ ꯈꯨꯝꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯑꯩꯅꯅꯦ ꯅꯪꯒꯤ ꯃꯤꯡꯁꯤꯒ ꯅꯝꯃꯦ ꯅꯪꯒꯤ ꯃꯤꯡꯁꯤꯒ ꯅꯝꯃꯦ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯌꯥꯔꯗꯤ ꯐꯔꯦꯀꯣ ꯆꯤꯆꯦ ꯍꯩꯇꯅ ꯇꯧꯔꯤꯅꯦꯕꯀꯣ ꯇꯅꯨꯅ ꯖꯦय ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯖꯦय ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯇꯅꯨ ꯈꯝꯕꯁꯦ ꯑꯝꯇ ꯍꯥꯏꯔꯝꯃꯨꯅꯦ ꯈꯝꯕ ꯅꯪ ꯀꯥꯏꯒꯤꯅꯣ ꯆꯦꯅꯤꯇꯥ ꯌꯥꯝꯅ ꯍꯩꯔꯦ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ ꯑꯗꯨꯝ ꯅꯪꯅ ꯅꯝꯃꯣ ꯍꯥꯏꯕꯗꯣ ꯅꯝꯃꯒ ꯄꯤꯟꯗꯨꯒ ꯅꯝꯃꯤꯅꯤ
ꯆꯦꯟꯗꯥꯏꯒꯤ ꯃꯤꯡꯗꯨꯒ ꯀꯩꯅꯣ ꯈꯃꯟ ꯅꯪ ꯀꯥꯏꯒꯤꯅꯣ Barampura is kaidano sister girejibo Jimmy ta Nanga sonjoy kamai khanguni ba Chenta rashi jamna ve okay thank you rashi ve hanubi phare da Chichi chai yankai kya sure khambra chai nifuga mari nifu mari chure chichi Mizoram road from Daiba. Okay. This is your Canada. Jamna Dumaina, Sonakani Janum, Mapamdam Kang there, because no Ibai Kangani, the Madi. I young that's enjoy Facebook girl, Kingabani ever. Oh, Sonjoy say, you Igi Upado, when you won't Canada, Facebook thing at the bar. Igi Upato Maniabaco, Domase, come Cantoriaba. The vice principal in the nation no matter was how in a way ever. Jesses and no see, I okay, thank you, come back, Jizera, no she be beggy. My young was you ain't a punmangam deva. Akogi, Mategi, can a Facebook fiber, can a YouTube fiber, can wishing him Ampurma, Akogi, wiped on a punmado, Jingam deva, come my young punna the Chatpasangam deva. Ningsing Mami, good morning, Ningsing Mami, good morning. Aday Kambana, hi, Che Mami, and a cold. Tanana Om Namah Shivaya, Om Namah Shivaya. Oh, Sanjoy Kargi for sale, Dukan Vibani, Chimbuda Haiba. Okay, Kamba Duki Sanjoy Dunane, Chichi Mapangi, Monakini Abako. Adu Nanga Kangi was enjoyed Duna car Guinea Abako, Gariga Tobani, my showroom, Kananga, Garigi Dukangas Vabanaba. I do Aina Harbus enjoys in Agi Hep Winaba Ipan Abako, Madi Sivonga, my vice principal school you Jan Abamaja. To see them for the year, hoy, chase it hard in. Adomayam check and holding her Gabako. As she said, when a Koyada, when Dumapan Hybrak and a Kobunaba, I may pick a Chana Bunabako. She said, at the moist that is, works me, Makura Madasija.
ꯆꯦꯅꯤꯇꯥ ꯑꯦꯜꯄꯤ ꯑꯣꯏꯗ꯭ꯔꯣꯕꯣ ꯍꯥꯏ ꯑꯣꯀꯦ ꯆꯤꯆꯦꯅꯦ ꯑꯗꯨꯝ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯈꯤꯒꯦ ꯑꯗꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯒꯁꯨ ꯉꯥꯏꯍꯥꯛꯅꯦ ꯉꯥꯛꯇꯪ ꯊꯥꯗꯣꯛꯅ ꯊꯝꯒꯦꯕꯀꯣ ꯉꯁꯤꯁꯦ ꯑꯣꯟꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯈꯝꯕ ꯅꯪꯒꯤ ꯊꯕꯛ ꯑꯣꯏꯔꯒꯗꯤꯅꯦ ꯀꯩꯅꯣ ꯇꯧꯔꯒꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯕꯀꯣ ꯉꯥꯏꯍꯥꯛꯇꯪ ꯆꯤꯆꯦ ꯊꯥꯗꯣꯛ ꯊꯝꯒꯦ ꯇꯥꯏ ꯐꯤ ꯑꯣꯏꯁꯜꯂꯦ ꯑꯗꯣ ꯑꯩ ꯇꯟꯁꯤꯡꯉꯦ ꯍꯧꯔꯤꯒꯦ ꯀꯥꯏꯗꯅ ꯊꯝꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣ ꯑꯣ ꯐꯖꯅ ꯃꯤ ꯂꯣꯏꯅꯕꯩ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯣꯀꯦ ꯑꯣꯀꯦ ꯈꯝꯕ ꯆꯤꯆꯦꯗ ꯍꯥꯏꯔꯣ ꯆꯦꯅꯤꯇꯥ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯗꯒꯤ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯜꯂꯕꯅꯤ ꯌꯥꯝꯅ ꯖꯣꯕ ꯇꯧꯕꯁꯨ ꯑꯆꯧꯕꯅ ꯖꯣꯕ ꯇꯧꯕꯁꯨ ꯑꯆꯧꯕ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯈꯝꯕ ꯅꯆꯟꯅꯨꯄꯤꯁꯤꯡꯁꯦ ꯈꯪꯗꯦ ꯃꯥꯏ ꯃꯥꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯃꯥꯒꯤ ꯃꯥꯏꯒꯤ ꯖꯒꯥ ꯑꯝꯗꯅꯦ ꯇꯥꯕꯗꯣ ꯑꯗꯨꯇꯅꯦꯕ ꯂꯥꯏ ꯈꯨꯔꯨꯝꯃꯤꯁꯤꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯃꯣꯏꯗꯤ ꯆꯍꯤ 5 ꯃꯈꯥꯏꯒꯤ ꯀꯣꯔꯁꯅꯤꯅꯀꯣ ꯑꯗ ꯆꯍꯤ 5 ꯃꯈꯥꯏꯅꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯆꯍꯤ 3-4ꯈꯛ ꯇꯧꯔꯒꯅꯦ ꯑꯗꯩꯗꯤ ꯆꯍꯤ ꯑꯃꯗꯤ ꯃꯣꯏꯒꯤ ꯑꯦꯟꯇꯔꯟꯁꯤꯞ ꯇꯧꯗꯣꯏꯅꯦꯕꯀꯣ ꯈꯝꯕ ꯅꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯈꯝꯕ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯝꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯇꯅꯨꯅ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯍꯥꯏꯅ ꯍꯥꯏꯕ ꯖꯩ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯇꯅꯨ ꯅꯤꯡꯁꯤꯡꯃꯃꯤꯅ ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯃꯤ ꯊꯝꯃꯒꯦ ꯆꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯑꯣꯀꯦ ꯅꯤꯡꯁꯤꯡꯃꯃꯤ ꯕꯥꯏ 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 ꯑꯩꯁꯨ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯈꯤꯒꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯨ ꯉꯁꯤꯒꯤ ꯑꯣꯏꯅꯅꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯁꯤꯒ ꯊꯝꯃꯒꯦ ꯀꯩꯅꯣ ꯍꯥꯏꯗꯨꯒ ꯕ꯭ꯔꯦꯛꯐꯥꯁ ꯁꯦꯝꯈꯤꯒꯦꯕ ꯑꯩ ꯆꯥ ꯊꯛꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤ ꯃꯇꯥꯡꯁꯤꯒ ꯊꯝꯃꯒꯦꯕꯀꯣ